Mas Marida Pangtokadoriba Ahan Batangka Chemical da webcasting amasung integrated e-governance solution ki kudong saba polling station isingam chatuk ni fuhum doida pangangadare. Taramati suba Manipur Vidhan Sabha gi Ahan Batangka ki board khombagi matam ngasinung singpung ohum da loi kre. Amadi NPF ki candidate amagi mayum da bom pokai bada miyoy mapan sokle ani ki phibam luri. Karumjade ISTV Pauming Tabirba Simutaram Nokchade Hauzima Punga Pau Ahan the Tankaki Oina Pangtoga the Riba Mikalasi Niom Chumna Pangtungaba Anova webcasting Amasung integrated e-governance solution ki kudong Zaba polling station lisingam gachatuk ni fuhundoida lady Haina Civil election officer Vivek Kumar Dewangan Nangase Lamfelda Labor CEO gi officer Pangtokpa Paumisinga Unabada Fongdukre Marilay na ba official kaya yaw na pangtokhiba pau gi mifam amada Vivek Kumar na makata na phongdokhibada ngasi nungsil pung ahumdagi mikhalga Marilay na chathaba campaign yaw na thabak thoram sing athingba leire polling station manungda chathaba thabak sing online da khangmangam lagare webcasting gi mateng na police station amasung polling booth ki lambi mangjong na khangdoktuna kudakta chathariba thabak sing yengsinmangam lagane Makalamatagi ayadapan pirakpada polling station adugi repol phawba chatharamba yai Vimanadruba singi oina akhanaba kudong saba piba oina wheelchair gi kudong saba legane ani suba pesta packet kadaba mikhal gi damakta su sem saba loire haike. The polling stations in Manipur would be covered by webcasting online and offline. In the first phase, which is scheduled on 4th of March, we are having 1,643 polling stations spread over Imphal East, Imphal West, Bishnupur, Churachandpur and Kangpokpi districts. All these polling stations, all 1,643 polling stations in phase 1 shall be covered by smartphone web streaming. Wherever 3G internet connectivity is available, will be covering by real on-time coverage what is happening inside the polling station. Wherever reliable 3G internet polling station, I would like to assure all the electors, all the political parties that if anything goes wrong inside polling station, Election Commission will not hesitate to order repoll. So I'll also advise all the troublemongers to desist from disturbing our polling personnel inside polling station, because if you do anything wrong inside polling station, that would be captured and immediate action would be taken. Laluba Tangmari the Pangtokadoriba Taramate Suba Manipur Vidhan Sabha Mikhalgi Ahan Peski Bot Kombagi Matam Ngasinung Silpung Ohum the Loy Cre Marski Tangmari da Punna Pangtokadoriba Assembly Constituency Kuntranipangi Ahan Tangkaki Mikhalasida Punna Mirep Chama Humpunipana Lamba Tonare Numidanga Thingba Yauna Ayuk Nungtilgi Matam da Publicity Satuna Magi Mirep Singbo Bot Piduna Mai Pakan Bio Haina Campaign Chataramba Adu Matam Loy Kibadagi Bot Kombagi Tabak Mapung Pana Lepcre Electronics amadi print media gi khutang da fawa bot khombaga loinana media amadi social media gi khutang da mikhal gi lalong kaya chatharamba adu su tokna kre amaram da mikhal gi matam nakshilakpaga loinana khana chainaba amadi pamdaba thodok thokpagi changdi hengalakle tha asigi tang nipan da pangthogadoriba ani suba phase ki election da ukhul district ki fungyar kendra da Naga People's Front NPF ki mirep oiriba ke leisio kaisingi Lango Lai Manaida Labor Mayumda Bom Pokaibada Nupiama Yauna, Mimapan Sokna like an cray. Asopa City Manunda Anigi Pibam Luna Lady. Tado seeing a sinumdang where Pumangarum Tabada says a hospital Manakta Labor, Laisio Kasingi Yum the Tokibane. Bom Pokaikiba Aduda, candidate ki Yum Kak Natana, Manak Nakpada Labor, Yum Sing Su Akai Atoy Token K. Bom Adu Laisio Kasingi Yungi Letrin Matakta. Pokairak padagi letrin adutan natana mahaki yumsu chaungna amanga tathokan ke thodok thokum dagi phangba paugi matungina bom pokaiba matam aduda mioi taruk letrin manakta satrang sanaduna leike sakhangdaba mioi ani changlak letrin mathakta karigumba posak khara langsilamke sanariba mioi sing adudi icham chamna phagi tauriboi ningduna karisu khandana leike mioi ani adu het chatkibaga ikui kuidana ahubu makholga loinana bom adu pokairakibani hare Thodok to the Soglaba Musing Aduna, K. Samthang Kaising, Star Singlai, Mark Kaising, Fanny Grace, Kaidon Kaising, N.K. Raishang,
Conception Boinau Kaising Amadi Janet Ningselni Asok pasing adugi manungda yauriba Janet Ningsel makokta sokpadagi aruba phibam da laikanare sokpada yauriba amata ngairaba nupi Penny Grace su phibam lure ke samthang kaising candidate Leisho Kaisingi apopani aduga ma kaisingna Leisho gi manaw nupane samthang kaising thamogi leina leiba miuni ma ki phibam su luna leire makhoi mapan maksija hospital da laikanare Thodosi social activist Pamela Tuitang Kobinupi Amana akan bamawong da kadem tobaga luina Leisho Kaising da ngasi fawada kanagumba amatana selgi demand tarok palete Thodosi atamnana mi hat ke haina satharak pamali wakalol khena balairabasu phaminna duna warushin purakpa yaba ngaktani asigumba thong asidi pangdabagi thong ni haike Oigera civilian oigera government oigera whatever oisinos migi punsisi asisi ATM tawasi yaningde mi ama oina moina pamdabdu karino laraga tebalda moina discuss tawraga problem to solve obi ay kaduga kari maramdagi no moina pambadu karino laraga wari sano natanane si life ATM tawasi akoy punsi su kokpa ngamroy we strongly condemn such action asidi koy pamde aduga matung na so amuk hana tawbiganu asikumba leipak masata daba kian tadaba asumba se migi life ATM tawasi koy civil organization amoyne as a woman oina akoy se yaningde sikumbasi Garang nimidang pung mapan makhairom taba matamda Sagolban Moirang Lerekta Leiba Sagolban Youth Development Association gi Luisang Manakta Sakangdaba Singna Bom Langslamle Thawong adubu yaningdaba phongdoktuna ngasi association gi sangden manakta wakanifam chathakre wakan mifam aduga mari leinana W Noni Devi Kobinupi amana phongdorakpada Mirakta bom pokhai halaga misi mina thokan bagi kanaba kari fangadore kanana kari damakta bom langslami bano haiba sengdokpiro haike Nana kari gi kedobagi kari maram gi damaktano haiba wangje pakumje hangba pame akoi khangba pam mana pomje langjala sunlega akoi masin khaja du mana pame panda bi pangara marala jadwa sunai da kananta laitala no warba thalba mi kya du panga masi tangdule taba ngamdan mapuchi yarep na ba amal laire masi tuhan biganu haibase hanjana to basi miyama to biganu haibase sumta akoi si kari do haibanu haibama kuning sa wahanga matatan hangeba Amaramda BJP Yuba Morcha Manipur Pradesh ki Vice President Manohar Mayum Baris Sharma gi Wangkhai Ningthem Puki Mapalda Leiba Yumda Ngarang Nimidang Sakangdaba Singna Nungna Landaram ni Hari Thodo Oduda Sumangda Khamduna Thamba Gypsy Ama Akai Toi Thokre Yumgi Thong Thongnau Amade TV na Chingba Kayasu Mang Takalam ni Hari Wangkhai Kendrada BJP gi Mirep Oriba Yungkham Irabot ki Wangkhai Angom Lekai da Leiba Polling station 14/50 da ngasi ayu pung mari makhairom taba matamda sakangdaba singna nongmai round ahum kapsilam ni hari mafam adudagi nongmai tokning ahum su phangle thong adubu Women Social Welfare Association gi thaupubi Sunita na pendaba phungdurakle Lekai asida ngasi sumaina nongmai kapsan bagi thaudo ama thogi bese akoi maira gi saita gi oina yam sathina nuai jade masidi party gi BJP gi Congress gi wa leite masu mathabak sidi matungna mun su tahonde adu tawsu tawiganu haijaningi masida leibasi isa inau irekai sigi ibungi pai isa inau ngaktani masida sokpa panba asiana tho amaga di madu kanana daita pugodabuno masigi thabakse matungda amuhna tawiganu haina haijaningi aduga vote ki maramdadi masugumba ikoi lekai asidadi tawhanjaningde vote aigi sagi apam madu thadabado madu kai sukaide aduga nomai kapsandana kaidodana sumaina tawbasidi matungda amhna tawiganu haina aina hanna haijari Taramathi Suba Manipur Vidhan Sabha Mikhala Sida Election Commission of India ge Pautak Matungina Voting Assistant Booth Amamam Hangduna Voter List Yauba Ason Ana Kayagi Mateng Pangnaba Mioi Manga Thamduna Apikpa Sanpham Pigadabani Haiba Wafam Leirabasu BLO Kharada Maming Pishinbada Rasanti Dol Amada Tasengna Vote Khomba Meeting Sinba Anganwadi Helper Kayagi Maming Matha Kaya Yauba Thengnare ECI gi Pautak Matungina di Leigadori by Helper Adu Voter Sandaba Amadi Mahiro Oigadabani Hairabasu Housing Fawbagi Pangba Paugi Matungina Kurayama Sung Singjame Kendrada Mateng Pangadaba Mioy Singh Adu Anganwadi Worker Amadi Helper Oina Khanjinba Yaure Hare Piba Masida Mai Lenaba Singna Yengshin Haningbagi Apamba Maike Kayadagi Thamnarakle Lamphel DC Office Imphal West ta polling personnel singi postal ballot yanthokpagi matangda irang thokre
district asigi manungda polling personnel sing district office linthoi ngambi hall da ballot paper sing yentoke polling personnel khara hall asida vote thadanake talagadu da masi vote thadaba niyom nate haina irang adu horkhibani DEO oiriba Imphal West ki DC C Athar mafamduda laklaba matung irang adu nemthake tungda lemhoba polling personnel singi masa masagi postal ballot sing yentoke ahan batangkakta pangthokadoriba Bisnupur district ki manungda leiba kendra taruki mikal santi oina pangthoknaba thabak thoram pumnamak paikhatpa loire haina district election officer M Hare Krishna na ISTV da phongdokle mikal asi free and fair oinabagi damak CRPC ki section samanipu marigi makhada athingba thamle mikal asi gi thabak thoram khudimak hayengdagi Bisnupur block lamkhai da leiba mini secretariat ta pangthoklagani polling station marfuni panda micro observer gi thorang tawre number kendra gi polling station nifu manga da hanbo oina VVPAT sijinana ba thorang loire ahal oiraba amadi disable oiraba singi kudong sanana ba border sanriba mi ani khangatuna nongmagi selfam piraga mateng pangnana basin basulore district asida ahanbo oina moirang Bisnupur nambolda nupi ngaktana mathau toba polling station taruk yawgadore mikala se free and fair oinabagi damak mirep sing amadi mipung kudungmakna hona minasi haina appeal tawke lamdam sigi praja singda maruina koi Bisnupur jila gi praja singda thamjaning basi vote taisi egi hakni every vote should count akoi gi tungi bidata lepa tungi leba ki tungi bidata lepa isi somgi bhona lepka doini full participation to be you ethical informed voting to be you hainai thamjaning Kangpupi district ki kendra ahumda mathau tawgadaba polling personnel singi akhanaba bus hayeng ayuk khoyathong bus parking da legani district asigi wangmadagi mathau tawgadaba singna ayuk pung taruk makhai taret amasung taret makhai da laktuna kudong saba asi lahongnaba ADC Kangpupi na khangalakle Tamelong district ki oina kendra ahumda pangthokadoriba mikal asida electronic voting machine nipu taret amasung polling personnel sing helicopter sijinagadore DEO Jonna district asigi oina irang thokanba polling station chamani phunithoi masak khangdokle masigdamak Central Paramilitary Force Company niputaruk sijinagani free and fair oiba mikal amagidamak tangai fadaba thabak khudingmak lokhale vote ka mari leinaba khudingmak webcast tawgani haike framework agreement ki matangda tongan ba center gi leader sing amadi prime minister yauna Manipur gi ngamkhai amasung apunbagi saktam hiram amatada compromise tawroi haibasu tawnakiba agreement adumak chapchana puthok tabana miyamgi campaign makhatana warushin ama leitriba fawba changsinba haina miyamgi mifamna warip lokre Committee of Civil Society Kanglai Park CCSK amasung United Committee Manipur na sinduna lamphelde leiba IMA gi holda ngasi pangthokiba miyamgi mifamna warip asilokibani mifamadu da UCM gi President Elangam Johnson CCSK gi President Arjun Telehiba Senior Journalist Irengam Arun Susarugyake mifamaduna laukiba warip ki matangda UCM gi General Secretary YK Dhirena campaign asiki manung channa Manipur gi apunbagi saktamda singnarakpa khudingmak thengnagani haina Manipur miyamda khuyek piduna wasakhiba handaki mikalda mirep oiriba sing campaign asida saruk yakiba pumnamak lup asigi maikaidagi leibak punungsiba miyoi singni haina lawe amaramda khuyek piba ngamkhidaba mirep sing adu laibak thibani haina lauraga condemn tawba haina warip tawre makhatana wakhal manaba lup singna framework agreement ki matangda campaign changsin minanaba haina ngasigi mifamna yanare haire khuyek asi pibiba ngamkhidaba mirep singduna laibak thibani haina lauraga condemn tawba haina warep nare ahanba waref anishuba waref ta framework agreement asigi matangda tongan ba central leader singamadi prime minister yauna Manipur gi ngamkhai amasung apunbagi saktambu hiram amatada compromise tawroi hairabasu tawnakiba framework agreement adumak chapchana puthok tabana campaign asi makhatana waroi sinama leitri fawba chathaba haina yanare ahum subu warepta haukiba 2015 gi August ki tang ahumda framework of agreement asi hek khuyek pina khiba matungda UCM CCSK amasung lamda masida lairiba wakhal manaba
territorial integrity da mak lai di balup singna pun balup sing asi na framework agreement asigi matang da campaign changchin ba haina mifamna sinare Kanglaipak Students Association Extrajudicial Education Victim Family Manipur amasung Struggle Committee Manipur na fact encounter gi case singda maraleba sing cherak piu haina kaisampat lemazam lekai community hall da wakani fam chatakre khongjang adugi ivangi general secretary idina yaikhom case a gi president M Lakshman HRA gi executive director Bablu Lotom gamsu sarukya ke election asi ko mari lain na KSA na asi Manipur political party sing amadi makoi candidate sing na ke kan mari lain na Manipur miam da makoi ba pasang ba free ama ta tho u hai ba khong asi sa ni maru wai na political party sing na ko KSA na tali man di na ku fe kan si na sing asi kai mo to makoi na kan khaloi makoi na ke mo lenga par ki matam da hai ba ku fe kan ro KSA asi ya ko tuna asum well phangna ba makoi angam level hona gani loina na Manipur pumba dei apas palak tok tuna angule ta ba koi khunai ama sang sing sa pada golden party sing amani makoi gi lesser sing na angam ba thoda lo gani hai ba asum waron sing asi yaw sero sing asi pada isin guna makoi ba kire ama la hu hai ba khong sang sing rakole case na fact encounter gi mayukta changshiliba khongjang asi kanagumba akaknaba political party natraga mioi kharagi mayukta atamnana changshin banati hairi khongjang asi political party pumnamakki mathakta changshin ba khongjang ni ngarang BJP gi office ta thokiba thodok adu office ki gate hanglaba matungda ningai sangdanarakpa matam aduda matam kuina ngairaba fawba BJP gi daita lobu ngamba mi amata thoktabadagi thokiba thodok ni atamnana thokan ge haina thokiba thodok nate masigidama case ena nungaitaba fawi hairi fact encounter da chenaba security personnel sing cherak piu haiduna uripok to leiba cheraf kota socialist students union manipur gi thomi singa loinana miyamna thomjin kre cheraf kota hana duty tawdun leramba security singna get so lonchinduna mi amata changan kide ahenba police latuna khongjang sangshinba sing mafam adudagi taktokhe union gi publicity secretary takhel lambam tanoranjanna fact encounter gi chathariba wire gi warushin purakriba fawba makhal makha kaya gi khongjang sangsingani haire RIMS की अनौबा मेडिकल सुपरिटेंडेंट ओइना डॉक्टर शेष अरुण कुमार ना चार्ज लौख्रे प्रोफेसर एम अमुबदगी चार्ज लौरबा मतुंग डॉक्टर CS अरुण कुमार ना पौमी सिंगदा ngarang मिनिस्ट्री दगी थौपुननबगी इंस्ट्रक्शन पिरकपगी मतुंगिना डेप्यूटी डायरेक्टर एडमिनिस्ट्रेशन ना ऑर्डर अमा थोक्तुना ngasiदगी फम पुबा होबने अनाबा सिंगा डॉक्टर गा लेनबा मरी फगत हंदुना RIMS बु मतमगा चुनबा मवंगदा लू नानबा इंस्टीट्यूट अमा ओहेनबा होनगने Lanai Hospital da layang liba Dr. Singh Masagi Maike dagi haijaduna hospital gi thabakna hena tawhannaba honagani haike na ai appointment order si issue tore offer of appointment acceptance everything formalities ma ngasi phone da professor amubaga tonakre aduga matha do satkre ai sida ngasi dagi thap tu hawre adu da p Bisnupur District Hospital awat apa kaya yaubana layang balak pasingda kudung sadaba kaya marum mayok nari hari hospital asida layang liba singna fundurak pada doctor amadi nurse singdi anaba singbu ningthina yengsinbiri adubu nimit nini humni asida hospital asida isingi awat pa leibana chauna kudung sadaba mayok nare isingi awat pa leibana toilet singi phibam hari Hospital asigi medical superintendent NG Jayantana hospital asida karimata awat palaiti adubu isingi awat palai ribasi Bisnupur Municipal Council amadi hospital asigi lairiba tanker anina pinanaba honari haike ngarang wangkai kendragi hata golapati da yum amadi gari thugairambagi mayokta hata golapati mayalekai da dharna famkre thodo adugi matangda semkiba JSC president Ibem Chana asigumba irang asi makhatana miyamna pamde mikalasi free and fair oina tohoningi haike International border dagi
kilometer mangagi area da ngasidagi thasigi taramatoi fawbat midang wadam pung manga makai dagi ayuk pung manga makai fawbat midangi curfew thamkre Election Commission of India na khanglakpagi matungina Assembly Mikal asi asoi angam yaudana pangthokpa yana naba khongthang asi lokatpani hiramasiga mari leinana Deputy Magistrate Tenglopal na ngasi order ama thokre hauzik atenma brem tilomsere Miyam ki nuwairaba pausal mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudongchaba tham Please contact 0999055302 or 0982181953. Look at these hospitality services. Assurance redefined. Osa Pain Relief Ointment Khwang naba, ok sikpa, tang sikpa, phu naba singbada sinaba yarba, lipsap thukna puthok saba Osa The new Jigsaw 2017 series beats your heartbeat. Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Swiss rolls with exotic fillings from Winkies, the cake specialist. Break matung na mataram nokchare District Election Officer Imphal West ki makhada Mikhal gi duty ki damak hapkraba personnel sing reserve amasung assign tawdriba yauna hayeng March 3 gi ayuk pung 10 taba matamda mailei ba returning officer singda report tawna khangale Lai haraubada mapalam gi musical instrument sizinaba thingnaba ki matangda umangai kanba lop ukal amadi All Manipur Band Party Association na puna sinduna Nomugi oiba khana nainaba mifam ama lamyan basanglen da pangthokre tharamadu das Slopland Public School gi principal and Babulin ukal Lailuki member Kangzam Bidu amadi Band Party Association gi visiting guru Laisang Them Rice and Renating Bab ye kyana saruk yakhe Tharanga mari leinana ukal gi convener Mutum Manitona phongdorakpada Janabi oina mapalam gi musical instrument kayana hana sizinaramba lamdam asigi musical instrument kayagi mahus sinkiba ase thingnana ba amasung nat ki fizol setlaga lai gi thogal tawba haunana ba gi pandamda mifamasi pangthokpani haike Tawsari laibungi thinba kongu matamda masigi mifamasina lorku warep tugi wangmada sanarakpa singaduda koi matau karamna sigumba kari serak pigadagi haibna singba singadu kupna khanagani aduna thenbi khongbi bai selenau singna nat ki pangiba thoram masigi nat ki oiba physical teng setpidana aduga mayai ka basanjak sinabidana isagi thinbam thokpa khusu khulaijing butan puthoga thenbi khongbiu amasung inat ki oiba physical teng setpiraga laigi thogol tawba set tawbiu masi laigi thogol tawribani haibase khangbiu haiba wafam singse thamjari M Binodini Kaubi Nupi Amana Police ka loinana laklaga khangabok maisnam laikai da leiba Laisram dakeba kauba mioi amagi yum thugaibaga loinana potchai chakhaibata natana sel lokre haina maral sirakpa wafamasi aranbane asi khangabok maisnam laikai da leiba mahaki mayumda pangthokpa pawmisinga unabada phongdukre magna makata na haikibada dakeba hairiba mioi asina atopa mioi kharaga chatkiba tang kunmari gi numidangda laktuna Binodini masagi mayum thugairamke Tang kuntareta amuk hana mahaki mapuroiba Kelenbu phubirambadagi Jenims talakanake mahakti mapuroibagi manakta anaba seba tawduna leiribani matau karamna mahakna police ka loinana dakebagi yum thugaiba chatkadoribano asigumba maral sizinba thawng asi tawbiganu haina Binodini na phongdorakle ai karim to tawgiba leite hostan dai tangkun te ki nungtin pung ohumbo hostan leiri ai karim to tawgiba leite masi May lai na basing tawbi to na ko gi awa mo kitang kanbiu MSF na sa tarakpa matam helaba chana thakna ba polam sing yon ba dukan sing drive chathaduna dukan thong thingjin bagi thabak ngasi su makata na masajid road chathakre ngasi chathaki ba drive atu da masajid road ta hangba new bakery ko ba dukan da
Yolamba Sanaba Bakery item gi asa athak pumnamak manufacturing debt tharamdabadagi MSF na asa athak ki sample sing lawkatuna dukan adu thong ronsin ki dukan mapu MD amujawna asa athak sing asi food safety department gi certificate paiduna registrar tawraga sabani mangna tawruriba thabak silale matungda amuk khana tawjararoi phongduki Manipur da mahusadagi phangliba hidak oina sijinaba yaba pambi sing yokatuna lam asida mangjil thana sangshinaba thoksil ama hauragani haina ayush ki director Dr. Manipur State Medicinal Plant Board na sinduna hidak oina sijinaba yaba pambi singi matangda paumi singi oiba sensitization program ama da wafamasi magna fungo kibani lamphel leba ayush ki directorate office da pangthu kiba tharom aduda Additional Director Dr. L. Ashok Kumar, Manipur University Life Science के Professor Dr. P.K. Singha, Manipur State Medicinal Plant Board की Member Secretary Dr. A. Guneshwar Sharma Susar याके Dr. P.K. Singha ना मऊसादगी हिदाक ओइना सिजनरबा पाम्बी सिंग योखतपा यामना मथौ तारे अतांग बमखलगी पाम्बी सिंग थिदोक्तुना हिदाक ओइना आयुष डायरेक्टरेट हांगबसी सही अनिरोम खक्तमक ngaide इंचोली सिंगनी मंगादगी State Medicinal Plant Board Lereklabasu mapung phana thabak tawba ngamlakidre adubu directorate asina akanba miyeng sangduna board asi ngasidi khumang sauksinna changsinba ngamle haike medicinal plant ki batang biodiversity hub hum mari ma biodiversity sana dumuna to sutari dum le ya su tinda ti am kan precious ya ku cover sa ma mai no ni ne da ba tu ye le but what we have achieved for the social mission ki am da ko da to ni ko ko ke ta share ki na do li ka da ba ko ni ko na ana mo ne de social activity ya ba ai ni de right Economic blockade na maram oiduna lamdam asida miyamna thau phangdabagi awaba kaya mayoknariba sigi matangda High Court of Manipur na appoint tawba mi anina ngarangdagi yengsinba hokiba adu ngasi su makha sathakre Manipur Judicial Academy gi Joint Director B.K. Sharma amadi Advocate N.Z. Kumar na luchingba kangbu asina ngasi su Imphal West amasung East ki manung chana leiba oil pump punna mapanda pump singna thau piriba singi mong matau sing amadi stock ki phibam sing yengsinkhre ngasi gi yengsinba adu da government oil depot gi oina hapta amarom mamangdagi thau piram khide amadi niyom oina stock lei leite haina notice miyam da khangadaba adu su khangalam khide Amaram da kyam gaida leiba KSA oil pump da thau piraba N.G. Kumar na phongdorakpada Manipur gi amata ngairaba lengak lusang singi thau pibam oiriba government depot na LOC gi chayet naba lei haiduna thau piram dabagi report langkhatlagani Imphal manungi akoibagi oina miyam da thau pibagi chathariba thabak sing ayambana mai pakle haike koigi government gi oil depot ni na hotel Imphal gi manak leiba oil depot ngasi sangjirui aduda hujik hariba koigi signboard se stock ki position utpa signboard se ma sulai lemre diesel amsun petrol ki manung na changa ge staff par unajare ada moina paubi stock si leitre hogiba 1 week kumadagi stock si leikidre na hai sumai to dina adu problem na LOC da base to ni aduna LOC du gi berali na dagi stock si leite na hai re aduna moi thopi den hai Sinatabada atay mafam sing dadi almost Imphal gi atay mafam sing da akoi ne sangjuri ba ataba atay akoi labi da su mujarabuda ayamba loina ba project free sale tawre na kanji Tenglopol da leiba tarani thoi subasam rifles ki kangbu amana Tata DI amadagi lupa crore ani henbagi sana kg mapan hena fagatle sana aduga loina nami ani su fagatle makoi singa dudi Muhammad Atas Khan chahi kuntra humdoi apokpa Abdul Salam soradagine Atopa amaduna Muhammad Abdul Rahman apokpa Anamuddin more ward number manga dagine makoi ani more custom preventive force ta sinarakre tata dia adugi number na MN01W5956 ne apunba sana asi kg mapanga gram chama kuntrane masigi chapsaba sell gi value na international market ta lupa crore ani lakh humdani thoi ronge oigani haina custom preventive force more gi SPW ISK luang na phungdorakle Sinar kudu punta dan sinar kuni aku ina formally seize dah una pun baroda tahu beri, mungkin maka kawa pada investigation custom kita pergi satu jari. Fine arts amasung crafts ki lamda machin tungkhalagli ba angom ajikagi ayek palai amasung craft sing utpa exhibition nama
Rising Colors of Manipur New Delhi gi All India Fine Arts and Crafts Society Gallery Hall number 1 da utkre Thasgi taret fawba pangthokadaba exhibition asigi hawdokpada maming leiraba fine arts amasung crafts ki artist kayana saruk yakhe Rajya Sabha gi MP Abdul Salam na laikidabada Haingang Block Congress Sawambung District Congress Committee na awaba phongdokre Haingang mayai lekai da leiba ratan gi yumda pangthokiba thoram aduda Dr. NG Bijoy amasung W Lalmani su saruk yakhe laikidaba Abdul Salam lamdam sida khundariba furupumna make wakhilol chenba luchingba amani haina singthakhe Manipur State Kala Academy na sinduna Sumang Lila sanglenda sathariba nifumanga suba Sumang Lila kumhaigi nupa kangluki tarani chanba nimitta sana leibak nachom Artist Association gi Khoi mahum utkre hiram sida report ama Khoi amatana masagi mahum thugajate nungsi chanana leijeriba khoi mahum amu thugaribadi mapangi saphunani haina utliba lila asi yes mitaina iraga sagarpai himantana damjing namtakpani lila asida yelhau khunda opa florna saktam langba khoiren yanji mangi yaimna saktam langba maulubi pangai indrajitna saktam langba irik leimina singba khunjasingna kanna hotnaduna nungsi chanana leimina khi Kes Bobby na saktam langba khage mana silsar dagi Bangladesh masa M Samendra na saktam langba Zakir amasung mahaki masa na PM Pampok na saktam langba Mamta kunnadu porakhi N Naresh na saktam langba Simi Ningon Masulagi Mapura ba Pradhan oiba Sograk pa Hemanta na saktam langba Mantri na Korean na porak pa masin magpawa Bhatar Salandra Mikal Mai Pak na wahanaki Zakir na kun adu lairaba matung da Muslim marakta dukal ama hanglaga mayai ka basinjak yondana sinjak pai oirkhi mahang atopa Bangladesh masa kaya puslakga khutpu ama semgatuna han laijarba nungsi chanaba thugana ba honakhi masulagi makpwa napa wai nilasandra saktam nawa abungna hai kamangi yathang matung ina magi khunda mitai changba tax chawna lokhi masegi mai yenglaga abungna magi hai kaman singda singni tami punsin wa hawdok lubada phuraga turenda thadarak padagi Korean kan bedagi wakan taraktuna mitai nipi lokhi Zakir masan nipi Mamtaspu Arab tagi lakpa El Bidyanandana saktam langba Azad ki teret suwan nipi oina pisin nabo hatna bada masana yadabdagi Maulubina abungi khunda porak laga lotki Zakir Maulubi bu nongmaina kappadagi Korean na Zakir halaga Mamta amasung khage mathung halaga lila loisinki Lila asi tamba watpagi khutwaiba watna sanaba manba khara yauri nokningmugi masan oirabasu Mantri ki sinka hena yaman mana lila wari da akabe pige tawu matang yawi adumok pu chathari phangna kumai asigi phajaba lila singi manungda lila asiju ama oire haningi chathari kumai asigi aroi benumit nupa kanglup kena tarama thuni chamanumi hayeng nungthin pung ani taba matamda Manipur Co Artist Association gi sekelen utkini cameraman nanagol loina na pawdam jariba ningta khangam sana jawa mitai iwo yama samal na sangle Manipur Naga Revolutionary Front MNRF ki taruklak suba mapokumon tharam gamari leinana lubasina Manipur Miyam Manipur gi lalolup sing amasung Western Southeast Asia lamdamda leiriba Miyam amadi lalolup sing da efapauzil pirake Front sigi chairman atai gi cherol amana lamdam asida tongan ba furup sing mamangai dagi hauna nungsi sanana leminarakle masa gi nat ki sanabi sing ngak na satuna Manipur gi ningthaugi mingda masa gi area gi lamsing miyamna ngaksaduna lakle Manipur gi ningthauna leibak ngakpagi mapung oiba thodang lawrabasu singi miyam gi damak village authority amasung chief singda judicial gi thabak thoram sing masa gi customary law gi makhada pangthokhalakhe furup singi marakta mukna ba lakpa sing ningthauna chumna wayoduna matam gi matungina tangdu leitana punna hingminarakhe adubu puwari ki tangkak amada tribal amasung maitai singi marakta lining laishol amadi amanga sengna lapthong hanke masigi taseng badu hauziki mirolna nongma gi mayek senglatle adubu lamdam sida laiminari ba phuru pumna magna lining lambigi hu asi pumna magna section minagadabane karigi isorgi mingda miyamgi marakta khaidoknagadawribano bible na tagliba nungi Nangi yumyon na babu na samak ni kana nungsiyu haibadu Manipur miyamna nungsinana isona piram liba lam masida leminagadabani Front asi naga singi thimda yumpham oirabasu India lengaktagi Manipur pumba ningkha tamnabagi damak lantheng Manipur gi apunbagi saktam amasung punna hingminanabagi damak kathokli hare Hauzik sanabagi pau lawirase
ngasi sanabagi pauda Manipur School Games Association sinduna chahi 12 makha 15 makha 18 amasung 18 makha gi nupa masa amasung nupi masa singi football trial ama Lion Jump Playground Mekolada Thas ki mangada pangthokadoriba trial asidagi khangatlaba sanaroi singna Rajasthan da pangthokadoriba ani suba National School Games da Manipur gi mahut singani hare Kerala gi Cochin da chathariba nifumato suba Master Veteran Badminton Championship da Manipur gi Y Bale amasung M Manitona chahi nifu mathaki doubles da Orishabu maitiba pikre SBRFC Nongdam Amadi RFC Khamnam Lerak Ahanba Marina Spring Cup 7-a-side football final da thengaragani WFC Singjamai Waikhom Lekaina Sinduna WSC ground da team 13 na saruk yaduna chathariba tournament asigi ngasi sanakiba Ahanba semi final match da SBRFC Nongdam na Tinungai FC bu goal anisno da maitiba piduna final changkibane anisba semi final match ki sanakibada RFC Khamnang Lerakna Mama FC Sagol Banbu goal manga humda maitiba piduna final changkre tournament asigi aroiba match tha sigi manga da sanaragani makha taba sanabagi paw wedding thongjamdagi fangbigani Manipur Police Sports Club na Khurai Polo Club Maiti Bapiduna Sahi Sigi Tari Suba 57 Mountain Division Polo Tournament ki champion oikre 57 Mountain Division sponsor Tokduna Imphal gi Mapal Kangjibungda Manipur Horse Riding and Polo Association Sinduna Tha Sigi Tang Tara Mapal dagi Polo team Tara Nitui na Saru Yaduna Satarkiba Sahi Sigi Tari Suba 57 Mountain Division Polo Tournament ngasi lotion kre lotion bagi thoramda 3 Corps GOC Lieutenant General Anin Chauhan Manipur Horse Riding and Polo Association ki President S. Budhasandra, Major General Birendra, 57 Mountain Division ki GOC, Major General Suresh Kumar, Manipur Horse Riding and Polo Association ki Advisor N. Shyamanandana Thaurambapu Singh Oike. Satarkipa tournament asigi ngasi aroiba nimit ki sanakiba match ta Manipur Police Sports Club na Khurai Polo Club Panjil ahum amada maiti bapiduna tournament asigi champion oikibani. Manipur Police Sports Club ki mai papagi Panjil Singadu S. Bimol na Mari Super Sakar ki minute amaka second yang kai trade amadi minute taruka second ni phusapada Panjil ani chanki atoba Panjil aduna ice abung khumanna Mari Super Sakar ki minute manga ka second tara sapada sanduna match asi mai pakibani match asi da mai tikhiba Khurai Polo Club ki sanaroi T Roshan na ani Super Sakar ki minute taruka second kun mathoi sapada sanki satraki tournament asigi winner oiraba team Manipur Police Sports Club ta trophy ga lonana lupa listing nipu runners up ta kiba Khurai Polo Club ta trophy ga lonana lupa listing kuntra Thaurambapu Singh khusinaki trophy and the cash prize of ₹30,000. Thank you so much. Very proud and glorious moment for you. Eastern Sporting Union Wangkhaina point dara phangduna sahi sigi Nepal Suba Ampha Senior Women Football League for BM Singh Trophy gi champion oikre champion oikibigi goal adu offside position da chanba goal ni haina Kripsan Narim thongi official singna match conduct tokiba official singda akan mamong da protest tokre 부절 녹아야지. All Manipur Football Association Sinduna Khumban Lampak Artificial Turf Ground da tha sigi tang kunmari dagi team mangana saruk yaduna satarkiba league asigi ngasi lotion bagi thoramda All Manipur Football Association ki President S Hanatomba General Secretary L Ranjit Roy Treasurer L Dinamani amadi Association asigi makok thongba official kya su saruk yakhi satarkiba league asigi ngasi sankiba ahanba match ki team ani Eastern Sporting Union Wangkhai amadi Kripsan Narim Thong league asi champion oinaba yamna kanna sanarabasu goal ani ni sanaduna draw chatkre Kripsan Narim Thongi S Ranjanana match ki kunthra mari suba minita ahanba goal chalba matungda Eastern Sporting Union Wangkhai gi sanaroi Umapatina match ki yangkhai ni thoi suba minita goal ama chanduna draw chakhi match asigi humbutra ni pal suba minita Kripsan Narim Thongi sanaroi N Ratan Balana phajba goal ama chanduna goal ani amada lead tawkhiba matung match ki apiba matamgi ahaba minute anida Eastern Sporting Union Wangkhai gi W Ranji Balana equalize tawkhiba goal adu offside position da sankhibani haituna Kripsan Narim Thongi
ऑफिशियल सिंगना मैच कंडक्ट तोखिबो ऑफिशियल सिंग अकन मोंग द प्रोटेस्ट तोखिबनी मैच असिंग हैंग लेबलब मतुंगदा लेमहरिबा मिनिट अमगी मखाताबा मैच सानदुना लोइसनखी लीग असिगी अनिसुबा मैच की सानखिबदा मणिपुर पुलिस स्पोर्ट्स क्लब ना NYTIC ओक्रम चुटेकपु गोल मंगा सिनोदा माइथि पिखरे मणिपुर पुलिस स्पोर्ट्स क्लब की माइपापुगी गोल सिंगदु ओ बेमबेमना मैच की 13 सुबा निफु माथोई सुबा मरी निफु 3 सुबा मिनिट गोल अहुम चनखी अटोपा गोल अनि अदुना NG बालाना मैच की 18 सुबा मरी अहान बहाब की आहप मिनिट अमद चंदुना मैच असि माइपाखिबनी लीग असि की चैंपियन ओइखिबा ईस्टर्न स्पोर्टिंग यूनियन वांखैदा ट्रॉफी के लोइनना लुपा लिसिंग 13 अमदी रनसअप ताखिबा टीम क्रिप्सा नावरेम थोंगदा ट्रॉफी के लोइनना लुपा लिसिंग 3 थोरमफु सिंगना खुसिनखी अहानबा MCA लुवांग पोपा 2020 ट्रॉफी की ngasi सानखिबा मैचदा ट्राउक्वा कैथेल अमदी साइक्लोन थांगमैबन माइपाखरे मणिपुर क्रिकेट एसोसिएशन सिंधुना लुवांग संगम की लुवांग पोपा क्रिकेट स्टेडियम दा था सिगी तांग 18 लगी टीम कुन ग्रुप मरी थोकना खाइदोक्तुना चथरिबा अहानबा MCA लुवांग पोपा 2020 ट्रॉफी की ngasi सानखिबा अहानबा मैचदा ट्राउक्वा कैथेलना KIYC खेत्री इरिल मपालबु माइथिबा पीखी KIYC खेत्री इरिल मपालना टॉस ngamduna अहानबा बैटिंग तोबदा अपीबा ओवर कुंदा विकेट तरुक तुरगा रन मरिफुनि थोइ खक लौखी मसिगी पाखुमदा अनिसुबा बैटिंग तोखिबा ट्राउक्वा कैथेलना ओवर 13 बॉल मरीदा विकेट मरी खक तुरगा अपीबा टारगेट अदु यौदुना मैच असि माइ पाखिबनी मैच असिदा ट्राउक्वा कैथेल गी सानारोय बोबिनना विकेट अनि लौदुना मैन ऑफ द मैच ताखरे ट्रॉफी असिगी अनिसुबा मैच की सानखिबदा साइक्लोन थांगमैबन्ना TCMDC थोंजुबु रन चामगा 13 माइथिबा पिखी साइक्लोन थांगमैबन्ना टॉस ngamduna अहानबा बैटिंग तोबदा अपीबा ओवर कुंदा विकेट मरी तुरगा रन चामगा 34 लौखी मसिगी पाखुमदा अनिसुबा बैटिंग तोखिबा TCMDC थोंजुना ओवर 12 बॉल अनिदा विकेट लोइना तुरगा रन 53 खक लौदुना मैच असि माइथिखिबनी मैच असिदा साइक्लोन थांगमैबनगी सानारोय सोमोरजितना विकेट 3 लौदुना मैन ऑफ द मैच ताखरे हयेंग अयु स्टेडियम असिदा अहानबा मैच ओइना RRCC चुरचांपुर अमदी रियंग स्टारगा सानगनी अनिसुबा मैचदा YWC लंगथवाल अमदी YWC पासोइगा सानरगनी तरामरी सुबह मणिपुर वेटरन क्रिकेट टूर्नामेंट की ngasi सानखिबा मैचदा मॉडल क्लब टीम ए सिंगा मखाना नपसा खाई इम्फालबु माइथिबा पिखरे मणिपुर वेटरन क्रिकेट एसोसिएशन सिंधुना ओरिएंटल कॉलेज अमदी मॉडल हायर सेकेंडरी स्कूल ग्राउंड था सिगी तांग 23 की टीम 13 ग्रुप अनि थोकना खाइदोक्तुना चथरिबा तरामरी सुबह मणिपुर वेटरन क्रिकेट टूर्नामेंट की ngasi सानखिबा मैचदा मॉडल क्लब टीम ए सिंगा मखाना नपसा खाई इम्फालबु रन चामगा 12 दा माइथिबा पिखिबनी मॉडल क्लब टीम ए सिंगा मखाना टॉस ngamduna अहानबा बैटिंग तोबदा ओवर 13 विकेट अनि तुरगा रन 2 लौखी मसिगी पाखुमदा अनिसुबा बैटिंग तोखिबा नपसा खाई इम्फालना ओवर 18 बॉल मरीदा विकेट लोइना तुरगा रन चामगा 12 खक लौदुना मैच असि माइथिखिबनी ngasi सानखिबा मैच असिदा मॉडल क्लब टीम ए सिंगा मखागी सानरोय मजीबुर रहमानना विकेट अमा अमदी रन 58 सुनिल सलामना रन 52 लौदुना मैन ऑफ द मैच ताखरे हयेंग ग्राउंड असिदा मॉडल क्लब टीम बी सिंगा मखा अमदी सैम खागेमपलीगा सानगनी थागचरी मखा ताबा पाउदा ngasi nongmagi oiba ai ngasagi pau ngasi gi oikheba ai ngasagi pauda ICAR lampel patagi pirapa paugi matungina ngasi gi khwaidigi sakiba degree celsius 15.0 khwaidigi ingba degree celsius 9.4 नुक्सित यावबो इसिंग मनलगी सांग अयुक्ता सादा मरफु माथोय नुक्थिलदा सादा 35 ओइखि ngasi nong chukide Aujari bedamari bepa mukhana Mas marita pangtogdoriba ahan batangka chemical da webcasting amasung integrated e-governance solution gi khudong saba polling station isingam ga chatuk ni phum doida phangan gadore Taramati Suba Manipur Vidhan Sabha gi ahan batangka ki vote khombagi matam ngasi nungsil pung ahum daloi kre amade NPF ki candidate amagi mayum da bombo khai bada mi mapan sokle ani gi phibam luri ngasi gi na dia sabina pizza pa mata solution jare ni tabir basingwa mukahanna khum jare